Kuki militant singna commando gi tumfam kada RPG kapsillakpada mari sokle. Imphal East ki tumukhongda Kuki na bomb kapsillakpadagi khulngakpa ama sokle. Kuki militant singna maitai khulsing madi state force ta nomai kapsinduna attack torkpa leptri. Ngasisu Kuki militant singna Imphal East ki tumukhongda kapsillakpada khulngakpa ama sokre. Loinana Technopol district ki moreda laiba commando singi tumfamda Kuki militant singna RPG kapsinduna landarakpada commando gi personal mari sokle. Press na fangwa pau ki matung ina ngarang nungthil Technopol district ki moreda commando personnel singna routine oina patrolling chatlingai da Kuki militant singna ambush tawrakpada commando personnel ama soktuna laikan nakraba matung ngarang numidang pung 12 makhairom taba matamda commando personnel singna tomleba building amada Kuki militant singna rocket propel gun RPG maru ama kapsillakpada commando personnel mari sokpadagi rims hospital da puraklaga laikan nakre Sokpadagi laikan akraba personnel sing adudi Imphal West Police Commando da attest tawduna leiba mapan suba IRB gi rifleman M Sunil Maitei ahum suba IRB gi rifleman Diliangam Kamson tarit suba MR gi rifleman N Borjau amadi ahum suba IRB gi rifleman M Priyo Kumarni makoi ngarang numidangi pungfam adu da more police station dagi maninglom da meter chahum lom chalaga leiba building amagi manungda duty tawduna leiringai da Kuki militant singna khanghaudana thongnau da RPG maru ama kapsillakpag loinana nomoi round masing khangdana kapsillaki RPG maru adu makoina leiriba ka adugi phaglang da palaga pokhai badun maram oraga wall panbagi nungjeng bom machetsing makoi marigi haksangi saruk da panbada natana pokhai bagi makol aduna nakong dagi ita na soki thawdok adugi matung ahenba security force mafam aduda khudak changsinduna Kuki militant singda handuna nomai kapada pung amarom nakal anigi marakta khutthongnaki tungda soglaba personal mari adu ngasi ayuk helicopter da Imphal da puraklaga rims hospital da laikanaki adubo makoi mari adu thoidokna kudong thiningai oidre hairi Amaromda Imphal East District ki Moirangpur Police Station konba tumukhong maitai khulda ngasi ayuk pung marirom taba matamda Kuki militant singna nongmai amadi bom kapsinduna landarakpada khulngakpa miyoi ama sokpadagi Ras Medicity da aruba phibam da laikan nakre sokpadagi laikan akraba khulngakpa miyoi adugi maming Chingakham Lamyanba chahi 16 apokwa Chingakham Ibo Tombi kawi mahak tumukhong awang lekai dagini mahak amadi kulgi khunja sing handaki kangluki lal asida lanjena khibadagi Moirangpuren da hangliba relief camp ta leiripani adubo mahaki khulngakta yade haiduna khulngakpa khunja sing na loinana khulda leibani lamyan ba yauna khulngakpa sing na khulngakliba mafam adu khundagi khara chathoklaga leibani adubo ngasi ayuk pung mari rom tabu matamda maikai khangdana Kuki militant singna nongmai round masing khangda amadi bom kapsillakpada lamyan ba bom machena haksangi saruk sing de panduna thine soki Kuki militant singna nongmai kapsillakpa adu da khulngakliba singsu handuna nongmai kapada pungkhai amarom kuthoknaki tungda soklaba lamyanba rims hospital da pukhatuna aruba phibamda laikanaki hairi ningsingbu yabadi ngarang Imphal West District ki Kadangban Part 2 da Kuki militant singna nongmai amadi bom kapsillakpada khungakpa ama nongmai nu panduna thina sokpadagi leikidabagi thokdok thokrabani nakal amaromda Imphal West District ki Lamsang Police Station konba Kautruk khulda ngasi nungthil pung amarom taba matamdagi hauraga Kuki militant singna nongmai amadi bom na chingba masing khangdana kapsillakpadagi hanandagi khulngakton leiba security force amadi khulngakpa singna handuna kapadagi akan mamong da khuthongna bagi thokdok adu nungthil pung amadagi hauraga pung ahum rom taba fawa chathaki hairi khuthongna ba aduda Kuki militant singi maikaida chauna asok apan amati asi ana yauram ba yai hairi